ngasi phongkiba tongan-tonganba pausisingda yaukhiba pau khara update puduna lakchari ahanbada maruoiba pau Myanmar gi lahlurup TNA chauna ningba kaikre Kuki Expanist Force ki mayokta kongjang changsin bani Kuki singna free movement da athingba piriba makai naga area da Kuki changba thingbagi thabak pauthok chakthorkani haina FNCC na warning tawri Imphal Da Lakkadouri thado in pigi mute singna Ministry of Home Affairs da pendaba phongdokre Kuki singna Imphal da government job kamari leinaba examination na singba thaba lakpada AR na ngakpi senbina ba hijakre Manipur da board amsung council maming amagi makhada amata oina punsinnaba ministry na khangalakre tarif ki laman khumba oina US kayana kiba defense ki deal India na suspend tokre Indigenous community singi mathakta chathariba sumdaba thawong sing asigi mayokta punna kholau lomina si hairagli ILP payam daba myoi cham humpudra amadi expire oiraba permit payam ba myoi chama kuntra mari masak khangdok ngamkhre Hojik pau sandongna pijari Myanmar da hojik thokliba tangdu leitadaba phibam ama mayoknariba asiga mari leinana China da chathagadoriba ceasefire toki mangoinana military junta gi matakta lal horiba tang National Liberation Army TNLA military amasung political gi front da chauna ningba kaire loop asigi laluloop asigi mamangi matamda Myanmar gi Northern Sun State gi maruoiba town kaya control torambani adubu hariba town sing adu Myanmar gi military na July 13 ta maruoiba town ama oiriba Nawangkiyo yauna atai mafam kaya amuk hana loksinkhre Nawangkiyo town asi China gi lalolitik townabagi khwaidagi maruoiba lambi ama oibata natana hariba mafam asi TNLA na sahi amagi mayada control toduna lakhibani adubu mafam asi handakta military junta na nongna paisinkhibaduna mafam adu mapung phana control tawsinkre lalasiga mari leinana sahi asigi April da China gi Kunming da military junta amadi TNLA gi mihut singa wari sanakiba aduda military junta gi maikaidagi Nawangkiyo town yauna maruoiba town manga withdraw townaba haikibada lalolop asina yakidabani adubu town asi yauna maruoiba mafam kaya military junta na loksin khibadagi chauna ningba kaiba adu mayokna khibani hairi Nagataba mafam singi chingkhong chingya da chathariba ban asi working committee on Kuki civil society organization amasung WKZIC gi banner makhada Kuki Expanist Force singna chathariba ka henba thawongi mayokta chathabani zomi natraga mar lusai mizo community gi mayokta chathaba khongjang natte haina Foothill Naga Coordination Committee FNCC na phongdorakli loinana Kuki singna free movement da athingba piriba makai Naga area da Kuki changbagi khongjang pauthok chawthokpa helakani hairakli FNCC na thadokpa chirol amada Jomi natraga mar lusai mizo community natraga naga community gi marakta amaga ikai khumnaba amadi nungsi chanana leminarakli community ani gi marakta yanaraktabagi puwari da leite haiba wafam su thamlakli FNCC na changchiliba ban asidi WKZCI gi working committee Kuki CSO banner makhada thabak tawriba Kuki Expanist Force singna naga phuruki mathakta chatharakpa ka henba thawongi mayokta chathabani hariba group sing asina yaikhai thingaiba lam khopjinba political manipulation tawba amadi lamdam asigi ingtappa punsi thugaina ba honaduna lagli hainasu moral siki working committee Kuki CSO singna media gi kuthangda phongdokiba wafam ama react tawraduna nakhoina Indian Constitution gi article 21 natraga Essential Commodity Act 1985 gi matangda wangangba matik chade ngangpham su thokte haibo wafam thamladuna haukiba tha kuntaret henba matam asi nakhoi national highway da blockade tawduna state asigi miyamda nongmada changda yadraba polamsing lambi asida pusilakpada apanma piduna lakhibani nakhoi na chathariba thong adu economic terrorism ni maram asina nakhoi gumba human right natraga civil Liberties ki matangda wangang na bagi moral natraga legal ground amata leite hainasu chirolasina thamlakli chirolasina makhata na amuka phongdokpada Working Committee Kuki CSO National Highway 2 natraga pochai puba amadi miyamgi chathok chasinda apanba piriba makai naga area da Kuki changthok changsin tawda adumak athingba thamkhigani FNCC gi khongjang asi National Highway 2 National Highway 37
konsinmaga loinana Nagaland district ki Poren amasung Assam ki North Kasar Hill fawba konsingani su hairi loinana athingba asi thugairakpa thoklabadi afafata pumbagi tekchak working committee Kuki CSO singna pugadabani haina su Foothill Naga Coordination Committee FNCC na makata na khangalagli singba yabadi working committee Kuki CSO singi wangangloi 10 million kipgenna ngarang chirol ama thoktuna FNCC na Kuki zo miyam ki chathok chasinda Foothill Naga Coordination Committee FNCC na July 15 dagi changchiliba khongjang asi pung 63 ki manungda handokadabani haina warning tawrakhibani Thado Inpi Manipur haibadi team gi mihu singna Imphal da lakpada tampaki CSO sing amadi mete isin inaw singna taramna opi bada team gi president M James Thado na harauba amadi apenba phongdokre adubu Imphal da tunglagiba team gi mihu singbu Ministry of Home Affairs MISA gi instruction amana North AOC da leiriba classic hotel dagi Hindu handana thambabu pendaba phongdokre team gi president M James na luchingba mioi 13 na saba mihut kangbu ama Imphal da tunglabaga loinana Civil Society Organization sing Mahiroi Lup sing Arambai Tingol gi mihut singa punna Classic Hotel da mifam pangthuktuna Manipur da ing tapa halaknabagi community identity gi matangda wakal taminnanaba mifam pangthukibani Classic Hotel da pangthukiba paugi mifam amada Ministry of Home Affairs na makhoibu hotel dagi hendok handana thambada Teamgi President M James Thaduna pendaba phongdokladuna mahakna hai makoina Imphal da lakliba khongchat asi mapan thokna tongan mafamsingda pangthokadaba thabaksing amadi ima kaithel da chatuna ima sing unanaba thorang kaya tawduna lakpani adubu yen boiler gumna hotel dagi thoandana thamba asina plan pumba aremba tagadore mahana makha taraduna phongdokpada Imphal da lakliba asi sahi ani hena tangdu leitadaba phibam amada leiruraba amadi Manipur miyam awaba kaya mayoknariba asigi matangda amuk hanna ing tapa puraknaba wakhallonda kari tawgani haibagi matangda CSO sing maruoina maitei lichinnaw singa wari chananaba lakibani makoina Imphal da thunglabada CSO sing amadi maitei isil inaw singna taramna opiba yamna apenba poi amadi chahi ani hena Manipur gi mapanda leiruraba matung Imphal da amung lakpa phangba asida apenba amadi pungning nungsiba poi hainasu M James na makata na phongdoki makata na mahana phongdokpada Tauriba lan asi lanaigi oiba khudongchaba launaba tawba nate Manipur da ing tapa hanjillaknaba amadi integrity gi matangda thabak thoram paikhatnaba lakiba meeting yawba lakibani Manipur da irang thoktringai mamangda leiramba chakhat lamjelda mangjin tharamba Manipur gi phibam adu amung hanna hanjinnaba thodang lominanaba leiriba Manipur gi CSO sing punna honaminagani haibagi asada lakpani ngarang dagi hauna CSO sing ima lup sing mahiroi lup sing punduna meeting pangthoki tambaki miyamna asumna corporation pibirebadi Manipur da ngokchagi phibamda soidana hanjilakani haibagi thajabasu thamki Ministry of Home Affairs ki instruction amana makhoibu hotel dagi hendok handaba asina mapan thokna thabak tawgadaba kaya ama thintha hale masimangna peace process da ayetpa amasu ohele Manipur da ing tapa hanjinba haibasi Ministry of Home Affairs na pamdabara haina su hangladuna lagliba chayol ani ahumgi manungda amung hanna Imphal da laktuna wari chanagani ngarang pangthokiba meeting adu community understanding amani haiki paumisingna hangba wahangi pakhumda thadauga Kuki ga wari chanabagi thorangdi hogjikmaki leitri adumakpu lakpadi yai hainasu M James na phongdoklamki Separate administration ki demand tawriba Kuki singna education ki lam yauna government ki job sing changnaba honabada awaba kaya thengnabana maram oraga Imphal da pangthokpa government job ka mari leinaba exhibition singda saruk yagadaba Kuki candidate sing chatok chasin tawbada Assam Rifles na mapung phaba protection amadi escort tawbada mateng pangbiu haina Kuki Appearance Association na ngarang Silongda leiba Assam Rifles ki DG da aiba chirol thaduna taksin khraidi Assam Rifles ki DG da thakiba chirol aduda makata na iribana Kuki candidate singna exam center singda chatpada security ga mari leinaba sing yauna hiram kaya da awaba amasung kudongcha daba kaya mayoknare adubu hariba examination sing asi mapung oina Imphal da masigi kudongcha ba phangbana Guwahati natraga Aizol na singbada arapa mafamda chatuna exam thabagi kudongcha daba kaya mayoknariba asi toknaba koknaba Kuki aspirant singna Imphal da laktuna exam thabada Assam Rifles na makoigi protection amasung escort PBU Kuki community gi maikei digi hariba recruitment
opportunity-sing asi saruk yaba pami maram aduna makoibu Imphal da chathok chasin tawbada self passage pirabadi awaba amata yaudana makoina pamleba career sing adu phangba ngamgani maram aduna Assam Rifles ki maikaidagi makoina Imphal da chathok chasin tawba amasung examination manungda exam thaningba Kuki experiencing asigi environment secure oinaba Assam Rifles personnel sing deploy taunaba khanabiu haikibani mamang matamdasu Kuki zo council gi mioi sing Bisnupur amasung Imphal phauduna Assam Rifles na kangpopi tamna escort tawraga puthok puchin tawkiba tawdok laikre mato asumna Imphal da pangthokpa job kamari leinaba examination sing asida Kuki experience sing na saruk yaba ngamnaba makhoida mapung phaba support amasung protection bibiu Kuki job council gi Maikai de gisu hiram asida miyeng changbaga loinana job ko mari leinaba examination asida saruk yaba pamliba Kuki experiencing asigi asoi angam thoktanaba amasung kudongchaba sing asi phanghanabagi damakta Assam Rifles ka tanaduna thabak tawnaba taksilakli haibagi warol singsu yauri banba yabadi Kuki student organization gi maikai degi MPSC na July 13 da notification thoktuna Imphal amasung Guwahati da center oiduna pangthokadaba main examination asi Churachandpur da su masigi center ama pibiu haina Manipur gi governor da taksin kiba laikre adubu hojik phawbagi oinadi masi response amata governor dagi pirakpa laitri Hawjik Lairiba Board of Secondary Education Manipur Bosem amasung Council of Higher Secondary Education Manipur Kosem ani asi ming amagi makada amato oina punsinnaba Bharat Sarkar gi Ministry of Education na khangalakle haina Kosem gi Secretary Khundrakpom Asni Kumar na phongdokre makata na mana phongdokpada Hawjik Bosem amasung Kosem haina tongan na lairiba asi makata na sangthana lairaroi haiba body ani asi Unified Identity amagi makada operate tawragani hariba thabak asigidamak hawjik yamna kanna mathok taba processing chathari masiga iroinana bosemna lowa class 10 examination da grading system chanariba asigumna class 12 ki examination dasu grading system chanaragani haina lauthokre Russia dagi thawlaibagi damakta chada yankhai gi changda tarif thamlamgani haina US President Donald Trump na lauthokraba matungda India na US ka yanakiba defense deal ama suspend tawkhre India na makata na Russia dagi thawlaibagi matangda yaningdaba phongdokladuna India dagi thadokpa polam khudingmakta chada yankhai gi changda tarif logani haina US President Donald Trump na phongdokibani adum oinamak India amadi Center for Research on Energy and Clean Air CREA gi report amada Trump ki thorang adu yaningdaba phongdoki US Donald Trump na tarif thambagi wafam lauthokraba matungda India na matam khara tumina leirurabasu laman khumbagi mawongda US ka yanakiba lupa crore 138 gi defense deal suspend tawre haina lauthoki defense deal asigi makada India na P-81 Osidon anti-submarine aircraft 6 US tagi leinaba Thorang Torambane, Hojik Indian Navy na P-81 aircraft tranithoi sijenari Indian Ocean amadi Arabian Sea da Chinese military sinna akanaba thorang kaya lokalakpadagi Indiana military gi matik mayai hengadhanabagi pandamda US dagi anti-submarine aircraft taruk leinaba thorang torambani jarak asida Prime Minister Narendra Modi na August 13 dagi September ama pawba pangthokadaba Shanghai Cooperation Organization SCO gi Regional Summit yaunabagi damakta August 13 da China da chatkadori khumja lising kunda lebak anina galwanda akan bamong da khut thongna khraba matungda Modi na ahanba oina China da chananaba thorang lokalakibani kumja lising ani 18 da Modi na China da chatkhi adubu Chinese President Xi Jinping ga unakibadi kumja lising ani kunmari da pangthokpa BRICS summit tani hairi Thachigi Mapalda Pangthokadoriba Indigenous Day for the World Indigenous Peoples Tarom Asida Malemda Lairiba Indigenous Community Singda Lisang Sitna Chatharagliba Chumdaba Thong Sing Asigi Mayokta Amata Oina Malemgi Miyamna Tanaba Lominasi Haina People's Progressive Alliance Manipurna Thadokpa Chirol Amana Hairi Chirol Asin Makata na Hai Malemgi Oina August Mapal Asi Indigenous People Singi Right Ka Mari Lenana Indigenous People and AI Defending Right Saving Future Haiba Theme Asida Pangthokadabani Northeast Indigenous Forum ki makada Indigenous Peoples for Manipur na thorum asi Imphal gi City Convention Center da Indigenous Peoples Right to Self Determination and
pathway for food security and sovereignty haiba thimda pangdokadori thoromasi ahanba oina North East region gi indigenous people singsu yasaruk yakane right to self determination asi icham chamba political slogan ama nate masi indigenous people singi food security amasung sovereignty gi damakta tangai fadana tawdaba yadraba maru oiba backbone ama oiribani alliance asi gi maikaidagi indigenous people singi self determination land language amasung external detection singdagi development free oiba haiba fundamental rights sing asi reconfirm taunabagi damakta pangthokpa international indigenous day thoram asi mapung phana support tominasi haina appeal torakle Senapati District Police na lokalakpa khongthangi charuk ama oina illegal immigrant sing masak khangdokpagi akhanaba drive leptana sapthari khongthang asigi manung channa mamang chahi phawbada Senapati District ta lairamba non local mioi lising ani chamri tarani thoi masak khangdokpa ngamkhibaga loinana ILP yawramdaba mioi chama humbudra amadi expire oiraba ILP pairamba non local chama kunthra mari masak khangdokpa ngamkhibaga loinana mioi singadu mauda hangliba ILP ki counter da thaduna mathok taba thabaksing pangthok hankre Senapati Police ki kambuna National Highway number 2 lambi paring yauna atai inter village road singda district task force semduna akanba thabak locally hairi panba yabadi Senapati District Student Association nachu non local sing masak khangdokpagi thabak akanba mongda chathari Sas operation da Churachandpur gi Gotholdagi Kulai kaya fagat pangamkre security force na lando masigi singam sungtam ani da chatarak search operation da kulai paiba singna losin duna tamlamba kulai kaya fagat pa leptri tha asigi taruk tasu security force ki kangmuna Churachandpur district ki manung chanba Gothol village da chathaki search operation da sakang da singna losin duna tamlamba yamlaba kulai fagat pangamle hairi Manipur da illegal immigrant sing changlakpara amadi document sudana foreign national sing changlakpara haibagi matangda Manipur police na sathakiba kanaba drive da hokiba chayol amarom asida illegal immigrant amata changlakpa thengnakide haina Manipur police ki cherol amana phongdorakli Manipur police ki pauna hai Senapati District Police Task Force ki jurisdiction manungda National Highway 2 Maramperen Road Tadubi Toloi Road ki paringda laiba kaithel sing amadi atai inter village road singda hokiba chayoldagi mitop changlakpa thingnabagi Manipur police na akhanaba drive chathaduna lagli akhanaba drive asida punna mioi lising ani chamri tarani thoi verification chathabada inner line permit ILP paiba yaudaba Pairamdaba mioi chama humbudra amadi matam helaba ILP document puduna changlamba chama kontra mari thengnakre Makatarakpa pauda Lok Sabha da Manipur ki maruoiba bill ani pass tokre ahenba lupa crore lising ani chanipal Maniputra nipal ki senpham allocate tokre President rule ki makada lairiba Manipur ki lengak sasan asi ningthina chalaiba ngamnaba Lok Sabha da Manipur GST amendment bill amasung appropriation bill lising ani kunmanga pass tokre bill ani asi state asi ki financial monitoring amasung administrative community ga mari leinaba pass tokibane di Manipur Goods and Services Tax Amendment Bill lisingani kunmanga asi handakta GST Council na approve tawkibaga loinana nongna semkiba state GST framework ka punna chaminaba yaba ayaba piki bill adu house ta pass tawnaba move tawkiba aduda Union Finance Minister Nirmala Sitharaman na haikibada Manipur da hauji State Assembly asi function tawdabana darkar gi matung ina bill asi ordinance ama oina replay tawre Manipur da constitutional agency kaya leriba asi yenglaga amendment asi yaudrabadi Manipur da GST change tawnaba honaba amadi revenue collection da kudongcha daba kaya mayonagani GST Council na approve tawba identity sing adugi taxing legally oina collection tawbada GST amendment asi yamna mathokdai karigumba masi Tinthaba tarabadi Manipur gi revenue scheme da hakthengnana saitheng mayonagani su haiki Maka tarakpada MP Bimol na mahaki Facebook account da asumna post torogli masana lengak chaba matik chajadraba ngamjadraba khunaini PR na fai hairagadi Manipur si Union Territory oina Central Rule makada lehansi haigadori bra haina hanglagli
RK Production Official Facebook account da asumna muk post tawrali phamungda longthoklaga social media da hero sahaduna matam leliba nakoi kharana spam lebasi taisinaba nungai thokba chabeng ngangba masi natra haina hangkibaga loinana US President Donald Trump na India da kihellakpa lepte India na Russia dagi thau leibasina Ukraine da thokliba lan losinbagi mahut mateng pangle haina US na India bu saukhre yamna nuwaitaba tawdokta ngasi Udhampurda leiba CRPF ki gari ama operation chatnaba thoklakpada Kandwa road tagi lokhada onthabada CRPF ki personnel ahum leikidre atopa tarahumdoi amana ka hena sokpadagi khunja singna manangnakpa hospital da puduna kanna laikannari hairi hauji phabugi oina gari adu matau karamna lokha adu da onthagibno haibagi matangda chapchana khangba ngamdri su phongdorale Makha tarakpa aruiba pawda editorial column dagi machangoiba paw amatang lokhatchari PR makha tana tha taruk amaga thamjinbagi lalong dagi section pham thui haiba thamkiba waphamda nongthombam birena CM post dagi resign tawkraba matungda chahi asigi February 16 dagi president rule thamlakiba matung PR makha tana tha taruk amaga changdoknaba mamangi chayolda Lok Sabha da ayaba pikraba matungda chaliba tha asigi August ki mangada makatana Rajya Sabha da ayaba pikre Manipur da Maitei amusung Kuki ani ki marakta mamang chahi gi lising ani kulumdoi gi May 3 dagi thoklakiba irangi waroichin puraknaba India ki government ki khongthang oina CM resign toholaba matungda assembly animated suspend da PR thamjilakibani India government na wathoki waroichin puraknaba PR thamjilakkiba tha ahum mapung phajilakadoroba phawpa waroichin purakpa ngamdabadagi makhatana tha taruk amaga PR thamjilakibani karigumba makhatana tha taruk PR thamlakiba asigi manungdasu waroichin purakpa ngamdrabadi full PR thamgadoribra natraga karamba makhalgi thorang lokolakadage haibo wahang hangnaragli amaromdana illegal immigrant sing sin Kuki jo demand separate administration natraga Kuki singi oiba lebak Jalengam semnaba thorang lokolak haiba singnaba wafam leitabasu nadre adubu Indian government ki maikaidagi Kuki singi demand separate administration sungpi piroi haiba wafam Manipur miyamda kayarak hanna thajaba pikiba leibana miyamna thajaba manghandanaba honarakani haibagi thajaba chauna leiri Manipur ki anoba hauzik leiriba governor asi Lairakiba amadi PR thamlakibadagi Sin Kuki jo terrorist singna maitai singi mathakta Nongmei kapa lephankre misi mina mikap mirau kolgi awaba khonjelna nakong singya yairemba sing adu khara hanthakre adubu National Highway da free moment yadaba amadi buffer zone lansinba yadabagi athingbadi adumak leiri masina maram oraga thoklibo wathok asige waroichin purakpa ngamdana leirakibani Chinkuki jo terrorist singna maitai miyamgi matakta landarakibagi maru oibadi lengangna illegal immigrant sing changlakpa drug yonba thingnaba war on drugs ki khongjang changchilakpa mitop changlakpa thingnaba border fencing khaba haurakpa umang koktokpa popi thaba thingba amadi Sangsilakiba mitop sing anoba kol sing sengwatpa hairiba sing asi thenglubadagi Sin Kuki jo narco terrorist singna lisang sitna yalakkiba makoigi pandam phangba ngamlaroidaba khanbadagi landarakibani Sin Kuki jo kanglubki miyoi sing Manipur gi apunba sakdam thugairaga separate administration natraga Kuki jo singi lebak semnaba plan tawraklibasi jalengam file leak oirakpadagi ni khanglakhrabani